ꯑꯍꯥꯟꯕꯗ ꯏꯁꯣꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕꯗꯤ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯕꯥꯏꯕꯜ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯃꯍꯥꯛꯅ ꯄꯤꯅꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯃꯁꯤꯒꯤ ꯏꯔꯣꯏꯂꯅ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯅꯨꯡꯇꯤꯒꯤ ꯇꯥꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛꯄꯨꯁꯨ ꯇꯔꯥꯝꯅ ꯐꯣꯡꯗꯣꯛꯄ ꯎꯠꯆꯔꯤ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯃꯁꯤꯗꯒꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯍꯧꯖꯒꯗꯧꯔꯤꯕ ꯔꯦꯗꯤꯑꯣꯒꯤ ꯕꯥꯏꯕꯜ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯉꯥꯏ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕꯁꯤꯗ ꯁꯔꯨꯛ ꯌꯥꯔꯒꯗꯤ ꯅꯈꯣꯏꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯏꯁꯣꯔꯅ ꯕꯣꯔ ꯐꯪꯒꯅꯤ ꯄꯤꯕꯤꯒꯅꯤ ꯏꯁꯣꯔꯒꯤ ꯕꯣꯔꯁꯨ ꯐꯪꯒꯅꯤ ꯏꯔꯣꯏꯂꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯔꯕ ꯈ꯭ꯔꯤꯁꯇꯥꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯁꯨ ꯃꯁꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯧꯔꯤꯕ ꯇꯣꯄꯤꯛꯁꯤꯡ ꯑꯁꯤꯗ ꯍꯤꯔꯝꯁꯤꯡ ꯑꯁꯤꯗ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯪꯗꯕ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯍꯥꯏꯖꯔꯛꯀꯦ ꯃꯁꯤꯗ ꯅꯈꯣꯏꯅ ꯍꯪꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯄꯥꯎꯈꯨꯝ ꯑꯗꯨꯁꯨ ꯑꯩꯅ ꯅꯈꯣꯏꯗ ꯁꯣꯏꯗꯅ ꯕꯥꯏꯕꯜꯗꯒꯤ ꯐꯖꯅ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡꯏꯟꯅ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯖꯔꯛꯀꯦ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯗꯤ 8787640838ꯅꯤ ꯑꯃꯨꯛꯀ ꯍꯥꯏꯖꯔꯛꯀꯦ 8787640838 ꯅꯈꯣꯏꯅ ꯀꯟꯇꯦꯛ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯉꯁꯤꯗꯒꯤ ꯆꯠꯊꯒꯗꯧꯕ ꯁꯔꯃꯣꯟꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅ ꯌꯨꯇꯨꯕ ꯆꯦꯅꯦꯜꯗ ꯇꯥꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯃꯃꯤꯡ ꯑꯦꯃꯦꯖꯤꯡ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯏꯟ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯑꯁꯤ ꯅꯈꯣꯏꯅ ꯁꯔꯆ ꯇꯧꯕꯤꯌꯨ ꯑꯗꯨꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯁꯔꯃꯣꯟꯁꯤꯡꯒꯤ ꯃꯃꯤꯡ ꯃꯅꯤꯄꯨꯔꯗ ꯏꯕ ꯁꯔꯃꯣꯟꯁꯤꯡꯒꯤ ꯃꯃꯤꯡ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨ ꯅꯈꯣꯏꯅ ꯌꯦꯡꯕꯤꯕ ꯌꯥꯒꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯇꯨꯕꯀꯤ ꯆꯦꯅꯦꯜꯒꯤ ꯃꯃꯤꯡ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯛꯀꯦ ꯑꯦꯃꯦꯖꯤꯡ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯩꯅꯒꯗꯕ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯕꯥꯏꯕꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯌꯥꯕ꯭ꯔꯥ ꯕꯥꯏꯕꯜ ꯑꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯒꯅꯤ ꯑꯩꯗꯤ ꯋꯥ ꯉꯥꯡꯕꯁꯨ ꯌꯥꯝꯅ ꯍꯩꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯁꯨꯝꯕꯗꯤ ꯃꯤꯌꯥꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯈꯪꯍꯟꯅꯤꯡꯉꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯉꯥꯡꯕꯗ ꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯀꯣꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯏꯁꯣꯔꯉꯣꯟꯗ ꯑꯃꯨꯛꯇꯪ ꯆꯪꯖꯁꯤ ꯁꯔꯒ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯁꯦꯝꯕꯤꯕ ꯏꯉꯝ ꯉꯝꯕ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯐꯖꯈ꯭ꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯉꯁꯤꯗꯒꯤ ꯍꯧꯅ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯕꯥꯏꯕꯜꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯖꯒꯗꯧꯔꯤ ꯃꯁꯤꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯊꯋꯥꯏ ꯑꯁꯦꯡꯕ ꯆꯪꯕꯤꯗꯨꯅ ꯑꯩꯈꯣꯏꯗ ꯉꯥꯡꯕꯤꯌꯨ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛꯁꯨ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯣꯏꯍꯟꯕꯤꯌꯨ ꯇꯥꯒꯗꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯁꯤꯡꯕꯤꯗꯨꯅ ꯈꯪꯕ ꯉꯝꯕ ꯍꯥꯏꯕ ꯑꯣꯏꯍꯟꯕꯤꯌꯨ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯕꯥꯏꯕꯜ ꯑꯁꯤ ꯊꯥꯖꯕ ꯌꯥꯕ꯭ꯔꯥ ꯕꯥꯏꯕꯜ ꯑꯁꯤ ꯅꯍꯥꯛꯀꯤ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯂꯥꯏꯔꯤꯛꯂꯥ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯖꯒꯗꯧꯔꯤ ꯃꯁꯤꯗꯁꯨ ꯅꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏ ꯐꯥꯎꯕ ꯅꯍꯥꯛꯅ ꯆꯦꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯦꯟ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯌꯦꯡꯃꯤꯟꯅꯁꯦ ꯕꯥꯏꯕꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯋꯥꯍꯩ 5-10 ꯍꯥꯟꯅ ꯍꯥꯏꯖꯒꯦ ꯕꯥꯏꯕꯜ ꯑꯁꯤ ꯂꯦꯇꯤꯟ ꯂꯣꯟꯗ ꯕꯤꯕ꯭ꯂꯤꯌꯥ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯗꯨꯒ ꯒ꯭ꯔꯤꯛꯇꯅ ꯕꯤꯕ꯭ꯂꯤꯌꯥ ꯍꯥꯏꯔꯒ ꯈꯪꯅꯩ ꯁꯤꯅ ꯑꯩꯈꯣꯏꯅ ꯂꯦꯇꯤꯟ ꯂꯣꯟꯗꯅ ꯕꯤꯕ꯭ꯂꯤ ꯍꯥꯏꯕ ꯃꯃꯥꯡꯗ ꯂꯥꯟꯅ ꯍꯥꯏꯕꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ ꯒ꯭ꯔꯤꯛꯇꯅ ꯕꯤꯕ꯭ꯂꯤꯌꯥ ꯍꯥꯏꯔꯒ ꯈꯪꯅꯩ ꯃꯈꯣꯏꯒꯤ ꯑꯥꯔꯊꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯄꯤꯛꯄ ꯂꯥꯏꯔꯤꯛꯁꯤꯡ ꯍꯥꯏꯕꯅꯤ ꯕꯥꯏꯕꯜ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯔꯤꯛ 63ꯅ ꯄꯨꯜꯂꯒ ꯁꯦꯝꯕꯅꯤ ꯃꯈꯣꯏꯕꯨ ꯏꯔꯝꯕ ꯃꯤꯁꯤꯡꯁꯦ ꯃꯥꯏꯆꯧ ꯍꯥꯏꯇꯥꯔꯦ 90 ꯃꯁꯤ ꯏꯈꯤꯕꯅꯤ ꯃꯁꯤ ꯏꯕ ꯃꯇꯝꯗ ꯆꯍꯤ 1,500ꯒꯤ ꯃꯇꯝ ꯑꯁꯤ ꯆꯪꯈꯤꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯅ ꯃꯁꯤꯅ ꯕꯥꯏꯕꯜꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤꯅꯤ ꯃꯁꯤ ꯑꯣꯜ ꯇꯦꯁꯇꯃꯦꯟꯗ ꯍꯥꯏꯗꯤ ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯗ ꯄꯨꯟꯅ ꯂꯥꯏꯔꯤꯛ 38 ꯌꯥꯎꯏ ꯑꯗꯨꯒ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕ ꯍꯥꯏꯕꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯄ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯅ ꯄꯨꯟꯅ 18 ꯄꯨꯟꯁꯜꯂꯒ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟ 38ꯒ 18ꯒ ꯄꯨꯟꯁꯤꯜꯂꯒ ꯄꯨꯟꯅ ꯂꯥꯏꯔꯤꯛ 63ꯅꯤ ꯍꯥꯏꯔꯤꯕꯁꯦ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯇꯝꯗ ꯂꯩꯔꯝꯕ
ꯃꯤꯁꯤꯡꯅ ꯏꯔꯝꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯑꯍꯥꯟꯕꯗ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯈꯪꯒꯤꯗꯃꯛ ꯕꯥꯏꯕꯜ ꯑꯁꯤ ꯀꯔꯝꯅ ꯏꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ 2 Timothy 3:16ꯗ ꯑꯩꯅ ꯑꯌꯥꯝꯕ ꯄꯥꯖꯔꯤꯕ ꯕꯥꯏꯕꯜꯒꯤ ꯇꯦꯛꯁꯁꯤꯡ ꯑꯁꯤ ꯀꯤꯡ ꯖꯦꯝꯁ ꯚꯔꯖꯟꯗꯒꯤ ꯏꯁꯥꯅ ꯂꯤꯇꯔꯦꯜ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯖꯕꯅꯤ ꯁꯤꯅꯥꯎꯁꯥ ꯅꯈꯣꯏꯅ ꯂꯩꯔꯒꯗꯤ ꯅꯈꯣꯏ ꯃꯅꯤꯄꯨꯔ इंग्लिश की बाइबल किंग जेम्स पर्सन लेरगदि मसिदा पाबियो नत्रगना नखोइना एनी लेबमदा पाबियो मसिने हिना पाजरके बाइबल लाइरिक पुनम ईश्वरना थवाय हाबलगा इख्रबनी है मसिन हाइबिगि मतुंगदि बाइबल असे कनाना इबनो हाइरमबदा अखोइना खंगबा मतमदा ईश्वरना थवाय हापगा अखोइना माइसौसिंग अदुदा इकिबा मिसिंग अदुदा ईश्वरना माइगे थवाय हापगा यु हाइबा अदुगी मतुंगना इखिबनि स्नाउसा मसि मियोबगी कल्पना अखोइना हुसिकी मतमदा उपन्यास अफावबा मणिपुरदसु अफावबा उपन्यास क्या लैरि पृथ्वी अफावबा उपन्यास क्या लैरि हाइरिबा अइबसिंग अतना मसाना कोक्सिनरगा कल्पना तौरगा मखोइना सागलगा भामना सागलगा इरमबनि अदुबु बाइबल हाइबसिदा अदु नते ईश्वरना माइचौसिंग अदुगी पुंगनिंदा चंगगा थवाय हापिरगा ईश्वरना इखिबनि हाइबसे मसिनि अदुना बाइबल मसामती कनाना इबनो हाइबनिदा ईश्वर मसामन इबनि सुमनतंगी माना इउ हाइबसिंग तो माइगी माइचौसिंग हाइरगा माइचौसिंग अदुना माइगी लोंदादा मसि इथोक्तुना थममबनि मसिनि स्नाउसा मसि ईश्वरना माइचौसिंग करमना वांगांबिखिबगे हाइबसिंग मरमदा अमु येंगसि अनिसु 2 Peter 1:21 अनिसुबा पीटर 1:21 असुनाय मरमदी तुंगदा थोकदबा वांगांबा पुनम तुंगदा थोकदबा वा मांगचौनना हाइदोकपा अदु ममांगैगी मतमदा मियोबगी अनिंगबगी मपाना ओइखिदे अदुबु थवाय असेंगबना सिंगबिबगी मपाना ईश्वरगी असेंगबा मिसिंगना आंगथोखिबनी है मसिना हाइबदि केनो कान थाइना मखोइना तुंगदा थोकदबा बाइबल असिदा यावरबसे तुंगदा थोकदबा मांगचौनना हाइदोकपदि प्रोफेसी इंग्लिश हाइगदि प्रोफेसी याम यावरि असिदगी सही लिसिंग अनिगी ममांगदा की मरमदा हाइदोंबा लिसिंग अहुमगी ममांगदा हाइदोंबा लिसिंग मरीगी ममांगदा हाइनंबा अखोइगी मतमदा करी करी थोकनी हाइबा सिन चिंबगी मरमदा यामना इबिरमी हाइरिबसिंग अदो कमाइना इबनो हाइबा मतमदा ईश्वरना माइचौसिंग अदुदा वांगांबिरगा इबनी हाइ ईश्वरगी थवाय असेंगबना माइचौसिंग अदुदा वांगांबिरगा इबनी हाइबनी मसिना हाइबदि मखोइगी मंगदा ईश्वरना वांगांबिबा नत्रगा विजन हाइबदि अखोइना अखोइगी मित्ता संसंगना थोकदबा खुदिमतो सिनेमादोना मंगदा उहनबा इमांगदा उहनबा असमाइना तौरगा बाइबल असे मखोइदा खंगलबा मतुंगदा ईश्वरगी थवायना मखोइगी पुनिंगदा चंगबा मतुंगदा बाइबल सिंग असे असुमना इखिबनी हाइबसे असनि अदुगा आमोस 3:7 हाइ ईश्वरना मागी अरोनबदु मागी मनाय माइचौसिंगदा फोंदोकी अदु हाइरिबा ईश्वरना अखोइदा करिगुंबा खंगहनबा अमा लैरगदि माकी माइचौसिंगी मपान मसि अखोइदा फोंदोकपि हाइबसे मसिनि अदुना अखोइ ईश्वरना अखोइदा करिगुंबा खोंदोनिंबा खरा लैरगदि माना खंदोक्रबा माइचौसिंग अदुदा हाना हाइबिगनि हाइबसिनि मनमदि मियोइबगा ईश्वरगा हुजिन नंगबा वारि सानाबा याइदरे थाइना ममांगैदरि सानारमि अदुबु हुजिति फंगदरे अदुना मरम ओइदना हुजिति मागी पाखोन चपमी मागी वांगांगलोय ओइना मागी पाउ संदोलो ओइना माइचौसिंग असे ईश्वरना खनखिबनि माइचौसिंगना बाइबल लाइरिकसिंगसे करमना इखिबनो हाइबसिंग मरमदा अमुखो येंगसि हिब्रू 1:1 हौखिबा मतमदा तोंगान तोंगानबा तांककसिंगदा अमदि मओंगसिंगदा ईश्वरना माइचौसिंगी मपाना अखोइगी इपाइपुसिंगदा वांगांखि अदुनि मसिना हाइबदि केनो ईश्वरना अखोइगी इपाइपुसिंगदा अहल लमनसिंगदा कमाइना वांगांखि हाइबदना माइचौसिंग अदुगी मपाना अखोइना माइचौसिंग अदुदा पाउ हाइरि माइचौसिंग अदुनि इपाइपुसिंगदा हाइगिनि मरोइना खुदम ओइना हाइबा मतमदा नवागी मतम हाइरसु इसिंग साउ थोकने हाइबदु माइ अहामबदा नवादा हाइरमि नवान अमु अहल लमनसिंग अदुदा सुमाइना हाइबिरमबनि असुमना तौरगा ईश्वरना मागी बाइबल की मरमदा बाइबल लाइरिकसिंग की मरमदा पुनम असे ईश्वरना अखोइदा असुमना हाइबिरमबनि हाइबसि मसिनि अमु अखोइना मखाताना अमु येंगसि मदुदि बाइबल असे करिगिदमक इरमबनो हाइबसि अखोइना अमु येंगसि रोमान्स 15:4 अखोइना बाइबल असे करिगिदमक इबनो हाइबसि ममांगैदा इरमबा हिरम पुनम अखोइना परा तमनबगिदमक इखिबनि है
Bible ase akhoi da kari gidamot irambano haiba matamda akhoi na para tamningai gidamot ibani hojik matamda Bible darkha lebse kari no taina mamangai ki matamda di Ishorgi mising sigi memory yam wangame aduga sahi shu yam na punsirame mokhoi na tobu khuding kauba leite khoi na phattaba nungsit phattaba nungsa sa sor haibuda leite adugu pithibida paap hek lakhiba batung degi khoi miyoi bigi ningsing bang bigi pangal su mati hantare aduna Ishon khoi pai pusingda hana moina wangang birambudo mokhoi na matang haibudo adum ningsing duna lairame aduga mayek haibusu puthokti puthoktabna maram moduna mokhoi na masa masusinda matang naina matang manang naina leirapuni adugu miyoi bhaibse sum phattaba henjalapna marabena kaufin thirapna maram moduna kari no haiba matan madu iduna thamba darkha lai hairaba iraga thamamisi kari gana ne khoigi pai pusing da thokiba mokoina haiba inbagi wari adudagi khoichu mokoigumna haiba ilagadi kanaba phangane haiba mokoina haiba indaba shona haiba indaduna mokoina phangkiba awaba adugumba dasado khoichu moi dona haiba indaduna adugumba dandi ado khoina phangdeningai gi dam mokoigi asoiba aramba sing ado adudagi khoina sum thokchaningai gi dam masi khoida pibirambane tunggi iron gi dam akhoi gi dam akhoi phaningai gi dam masi irambane amu yangse anauba waremna bana waremna Bible da Jesus Christ gi maramda iduna thamlamliba karino haidi Jesus Christ gi maramda anauba waremna ba New Testament iduna thamlisi gi maramje amu karino haibse khoi mu yangse Jesus asi Ishorgi masane pa Christani haiba na khoina thajana bi gidama amasung ma gi mingda thajatana na khoina lomban haidaba punsi phangna bi gidama khudam singsi isan khare ne masin New Testament iba hai kaina di Prabhu Jesus Christ na khoi gi kanbiba mapuni Ishorgi masan pani amasung monda haiba induna monda thajatana ai khoina lomban haidaba punsi ama phangna gi dama masi irambani haina masida mayaksina tari sinausa New Testament jo khoi gi kananingai gi dama ibani apse masini Bible na piba kanaba singdu kari no akhoi amu jengna sim 2 Timothy 3:16-17 da Bible lairik punamu Ishona thawai haplagi ikhrabani amasung masi dharma gi apaba pokta ki damak warak na bagi damak aramba samthong na bagi damak dharma chenba pokta bibi bagi damak kanai hai masida ahanba masina aibi mutun di kari gi damak Bible se irambana hamda dharma gi apaba pokta se apokta myam khoina si tarogadi si phangani si tarogadi si tawgani haiba asina chengba gi kana ba mayam do masi Bible da yawe masi akoina masi paraga akoina phamningai gi dama aduga warang na bigi dama akoina aran ba tawbu matamda akoibu warang na bigi dama si tawgunu tawgada balambi dun sini sakada balambi dun sini aran balambi na sini asum balambi na sini haibu akoina aran sapam matamda akoibu warang na bigi dama akoidu warak pa yaudrgadi afabami haibu kadungdo mathangda aramba chum thongna bigi dama akoina tawba aramba sing ado Bible paraga akoina sum thokchaba yagani mathangda dharma chenba pokta bibi bagi dama haibde akoina matau karam asengba punsi pap chendaba mingonda kairodaba punsi asengba punsi lamchat sajar wangang sangang phaba apaba miyo ema hinge haragadi masi gidama Bible ase ipiramani Bible paraga nainarga akoina punamusi phangba nganguni laisan samaga taramapan ki 105 da sumna hai naki wai asi aigi khongda thangmai amani amasung aigi lambida mangal pi hamni Bible hapsina khoina sakadab lambi adugi amamba huji laiba khoina hinglipa prithibese amambani haiba sida khoina thangmai thalaga khoina amamba sapaya thawai gi amamba khudimuk haiba thangmai asigi mapana konbi hai aduga masina mangal pi thangmai hapsi karino haibane thangmai thambasina khoida mangal pi mangal haibsina kaidogane habna akoina amambada kari lei phattaba lei haibado dum khangna ba hoski matamda khoi thamoi gi amamba khoita tawriba phattaba mayam ase kamai tawraga masidagi kokadagi amamba asidagi thamoi gi phattaba amamba asidagi karana kokadagi habto madu phangningai gi dam masi akoina ikhebani snausa John 5:39 da asumna e Bible ki lairik singda thiu maramdi makhoi sing sida na khoina arangkumbam phangi haina khalli makoina aigi maramda sakhi pi habni akoina Bible gi lairik sing ase padana paraga nainaraga mal haiba pokta apaba pokta sing shona haiba kudang mase akoina eldaba matam disnausa soidana khoida arangkumbam phangani habni
ꯑꯩꯈꯣꯏꯕꯨ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯕ ꯉꯝꯕ ꯂꯥꯏꯔꯤꯛꯇꯤ ꯕꯥꯏꯕꯜ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯁꯤꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯔꯥꯟ ꯈꯨꯕꯝ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩꯇꯕꯅꯤ ꯑꯔꯥꯟ ꯈꯨꯕꯝ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯐꯪꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤ ꯅꯩꯅꯔꯕ ꯃꯇꯝꯗ ꯃꯁꯤ ꯁꯣꯏꯗꯅ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯝꯆꯠ ꯁꯥꯖꯠ ꯍꯣꯡꯗꯣꯛꯇꯨꯅ ꯁꯥꯟꯇꯤ ꯂꯩꯕ ꯄꯨꯟꯁꯤ ꯑꯃ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯍꯤꯡꯍꯟꯕ ꯉꯝꯃꯤ ꯃꯁꯤꯅꯤ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯄꯤꯕ ꯀꯥꯟꯅꯕ ꯍꯥꯏꯕꯁꯦ ꯕꯥꯏꯕꯜꯒꯤ ꯅꯦꯆꯔ ꯃꯥꯒꯤ ꯂꯝꯆꯠ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯖꯣꯟ 13:38 ꯅꯍꯥꯛꯀꯤ ꯋꯥꯍꯩꯅ ꯃꯈꯣꯏꯁꯤꯕꯨ ꯁꯦꯡꯗꯣꯛꯄꯤꯌꯨ ꯅꯍꯥꯛꯀꯤ ꯋꯥꯍꯩꯗꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯕꯥꯏꯕꯜꯒꯤ ꯃꯔꯝꯆꯠꯁꯤ ꯀꯝꯗꯧꯒꯦ ꯃꯇꯝꯗ ꯑꯆꯨꯝꯕ ꯍꯥꯏꯕꯅꯤ ꯕꯥꯏꯕꯜꯗ ꯏꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯃꯩꯍꯧꯔꯣꯟꯗꯒꯤ ꯍꯧꯔꯒ ꯔꯦꯚꯦꯂꯦꯁꯟ ꯐꯥꯎꯕꯗ ꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯆꯨꯝꯕꯅꯤ ꯑꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯁꯤꯗ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯒꯤ ꯃꯔꯝꯗ ꯕꯥꯏꯕꯜꯅ ꯑꯔꯥꯟꯕ ꯇꯧꯕꯗꯣ ꯇꯧꯏ ꯐꯠꯇꯕꯗꯣ ꯀꯩꯗꯧꯅꯨꯡꯗ ꯀꯨꯞꯁꯜꯂꯒ ꯐꯕꯅꯤ ꯍꯥꯏꯅ ꯎꯠꯄ ꯂꯩꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯤ ꯑꯕ꯭ꯔꯥꯍꯝ ꯐꯥꯎꯕ ꯃꯥꯒꯤ ꯐꯠꯇꯕ ꯄꯥꯞꯁꯤꯡꯗꯣ ꯕꯥꯏꯕꯜꯗ ꯏꯗꯨꯅ ꯊꯝꯃꯤ ꯗꯦꯕꯤꯠ ꯍꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯕ ꯅꯨꯄꯥꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯞ ꯇꯧꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯀꯨꯞꯁꯟꯗꯦ ꯃꯍꯥꯛꯅ ꯇꯧꯕ ꯑꯗꯣ ꯃꯌꯥꯝꯅ ꯈꯪꯗꯣꯛꯏ ꯃꯁꯤꯅꯤ ꯏꯁꯣꯔꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯆꯨꯝꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯄꯥꯕ ꯑꯁꯤꯗꯒꯤ ꯕꯥꯏꯕꯜꯗꯒꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯑꯆꯨꯝꯕꯅꯤ ꯕꯥꯏꯕꯜꯒꯤ ꯂꯝꯆꯠꯇ ꯃꯁꯤ ꯑꯆꯨꯝꯕ ꯍꯥꯏꯕꯁꯤ ꯂꯩ ꯏꯁꯣꯔꯅ ꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤ ꯀꯌꯥꯝ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯄꯒꯦ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯌꯦꯡꯁꯦ ꯂꯥꯏꯁꯣꯟ ꯏꯁꯩ ꯁꯥꯝ 138:2 ꯍꯥꯏ ꯅꯍꯥꯛꯀꯤ ꯃꯤꯡꯂꯦꯟ ꯄꯨꯝꯅꯃꯛꯀꯤ ꯃꯊꯛꯇ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯋꯥꯍꯩꯕꯨ ꯍꯦꯟꯅ ꯃꯒꯨꯟ ꯆꯥꯎꯍꯜꯂꯦ ꯍꯥꯏ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯃꯥ ꯃꯁꯥꯃꯛꯇꯒꯤ ꯏꯁꯣꯔꯅ ꯃꯍꯥꯛꯀꯤ ꯕꯥꯏꯕꯜ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯕꯨꯅ ꯍꯦꯟꯅ ꯊꯥꯛ ꯋꯥꯡꯅ ꯊꯝꯖꯩ ꯍꯥꯏꯕꯅꯤ ꯃꯍꯥꯛ ꯃꯁꯥꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯅ ꯍꯦꯟꯅ ꯃꯃꯜ ꯂꯩ ꯍꯥꯏꯅ ꯏꯁꯣꯔꯅ ꯂꯧꯏ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯅꯠꯇꯦ ꯃꯁꯤꯅ ꯑꯐꯕ ꯀꯥꯟꯅꯕ ꯉꯥꯛꯇ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯗꯨꯒ ꯖꯣꯕꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯕꯨ ꯃꯃꯜ ꯀꯌꯥꯝ ꯂꯩꯅ ꯂꯧꯕꯒꯦ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯌꯦꯡꯉꯨ ꯑꯩꯈꯣꯏꯅ ꯆꯥꯅꯔꯤꯕ ꯆꯤꯟꯖꯥꯛꯇꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯍꯦꯟꯅ ꯃꯃꯜ ꯂꯩ ꯍꯥꯏꯅ ꯃꯍꯥꯛꯅ ꯖꯣꯕꯅ ꯂꯧꯈꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯆꯥꯎꯈꯠꯄ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯖꯣꯕꯀꯤ ꯄꯨꯟꯁꯤꯗ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯆꯤꯟꯖꯥꯛꯇꯒꯤꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ Hebrew 4:12 ꯍꯥꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯤ ꯑꯍꯤꯡꯕꯅꯤ ꯑꯃꯗꯤ ꯁꯛꯇꯤ ꯌꯥꯝꯅ ꯂꯩ ꯑꯃꯁꯨꯡ ꯃꯌꯥ ꯑꯅꯤꯃꯛ ꯄꯥꯟꯕ ꯊꯥꯡꯁꯥꯡꯗꯒꯤ ꯍꯦꯟꯅ ꯊꯧꯏ ꯃꯁꯤꯅ ꯊꯋꯥꯏ ꯑꯃꯗꯤ ꯍꯣꯜꯂꯤꯕ ꯁꯣꯔꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯍꯟꯕ ꯉꯝꯃꯤ ꯍꯥꯏ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯤ ꯑꯍꯤꯡꯕꯅꯤ ꯍꯥꯏꯅ ꯑꯍꯤꯡꯕ ꯍꯥꯏꯕꯗꯤ ꯏꯁꯣꯔꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯏꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯍꯤꯡꯕ ꯄꯨꯟꯁꯤ ꯂꯣꯡꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯑꯁꯤ ꯐꯪꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯒ ꯂꯣꯡꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯐꯪꯕ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄꯥꯡꯒꯟ ꯀꯟꯕ ꯀꯔꯤ ꯂꯩ ꯑꯗꯨꯒ ꯃꯁꯤꯗꯤ ꯌꯥꯝꯅ ꯁꯛꯇꯤ ꯆꯦꯜꯂꯤ ꯍꯥꯏ ꯁꯛꯇꯤ ꯀꯌꯥꯝ ꯆꯦꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯥꯏꯁꯣꯟ ꯏꯁꯩ 39:3-7 Hebrew 1:3 ꯑꯩꯈꯣina paaba matamda khangani masi matangda ꯑꯩꯈꯣina mathanggi topic ta masi maramda nainazarkani ishona malam prithvi semba je kamaina seme mahki sendagi tholakpa wahising adon semane mahna yathang ama piba matamda Genesis 1:3 dai let there be light mangal lakchung haiba matam kutak mangal lepani asmai tongna mahki sendagi tholakpa waina semani mahna masendagi heng ang thokpa loiba sem posak mahna pam posak semni posak to mimangda shogi mamana kutak ta tholai masine asmai tongna am sakti chemani haidaba sukimatik sakti laikrabo haise akoina loksan bam matam du aikoi punse da sakti habdu laiba ngamani akoina thatokpa ngamdaba phattaba pam khe harabsu akoina wai loksalaga koi thamoi da laiba matam da sakti adu lai isona ngang thutbo haise asukimatik sakti lai habsni masina maya ani panba thangdigi hena thawe masina akhoi ki thamoi da laiba phattaba lamcha sajat wangang sangang ludaba thakchi kasinaidaba aduga ngangai roidaba nga hingchai atama kalakpa mihok laiba kuding masina mata yanthalaga akhoi punsidegi lauthuanba base masin ami habsine akoina amu yangsing bible ase kyam kuina laigani habse akhoi yangse Matthew 13:13 ta hai sargam sumbaran prithibidi mangkhigani adubu aigi waidi mangwai akoina hujik laiba prithibhi amusung sarga laiba sing asidi mangkhigani adubu ishona hai kaitong da mahki wai ase shumang mangwai
ꯏꯁꯣꯔꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯁꯨ ꯂꯦꯡꯗꯅ ꯍꯣꯡꯗꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯔꯝꯗꯤ ꯃꯥꯅ ꯉꯥꯡꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯅꯤ ꯍꯣꯡꯕ ꯅꯥꯏꯔꯣꯏ ꯃꯔꯝꯗꯤ ꯃꯥꯅ ꯉꯥꯡꯊꯣꯛꯈꯤꯕꯁꯤꯗ ꯑꯁꯣꯏꯕ ꯌꯥꯎꯗꯦ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯑꯥꯏꯖꯤꯌꯥ 40:8 ꯍꯥꯏ ꯅꯥꯄꯤꯁꯨ ꯈꯨꯊꯩ ꯂꯩꯁꯨ ꯈꯨꯏꯊꯩ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯦꯡꯗꯅ ꯂꯩ ꯍꯥꯏ ꯍꯥꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯈꯣꯏꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯕ ꯅꯥꯏ ꯁꯤꯕ ꯅꯥꯏ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯤ ꯁꯨꯡꯂꯣꯏ ꯂꯣꯏꯕ ꯅꯥꯏꯗꯦ ꯁꯤꯕ ꯅꯥꯏꯗꯦ ꯍꯥꯏꯕꯁꯤꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯅ ꯃꯁꯤꯅꯤ ꯏꯁꯣꯔꯅ ꯋꯥꯍꯩꯁꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯕꯥꯏꯕꯜ ꯑꯁꯤ ꯆꯨꯝꯃꯤ ꯍꯥꯏꯕꯁꯤ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯈꯪꯒꯅꯤ ꯕꯥꯏꯕꯜ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯔꯝꯅ ꯈꯪꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯥꯏꯖꯌꯥ 46:9-10 ꯑꯁꯨꯝꯅ ꯍꯥꯏ ꯃꯃꯥꯡꯉꯩꯗ ꯑꯣꯏꯈꯤꯕ ꯍꯤꯔꯝꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯉꯨ ꯃꯔꯝꯗꯤ ꯑꯩ ꯏꯁꯣꯔꯅꯤ ꯑꯩꯒꯨꯝꯅ ꯇꯧꯕ ꯉꯝꯕ ꯏꯁꯣꯔ ꯑꯃꯠꯇ ꯂꯩꯇꯦ ꯑꯍꯧꯕ ꯃꯇꯝꯗꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕ ꯑꯃꯁꯨꯡ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯃꯥꯡꯖꯧꯅꯅ ꯑꯩꯍꯥꯛꯅ ꯂꯥꯎꯊꯣꯛꯈꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯄꯨꯝꯅꯃꯛ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯉꯝꯃꯤ ꯍꯥꯏꯗꯤ ꯕꯥꯏꯕꯜꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯅꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯏꯁꯣꯔꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯏꯁꯣꯔꯅ ꯍꯥꯟꯅ ꯍꯥꯏꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯣꯛꯀꯗꯕꯁꯦ ꯉꯁꯤꯗꯒꯤ ꯆꯍꯤ 2000 ꯃꯃꯥꯡꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯣꯛꯀꯗꯕ ꯈꯨꯗꯤꯡꯃꯛꯁꯦ ꯏꯁꯣꯔꯅ ꯍꯥꯏꯗꯣꯛꯂꯒ ꯊꯝꯃꯝꯃꯤ ꯍꯥꯏꯕꯅꯤ ꯂꯣꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯈꯪꯗꯕ ꯎꯗꯕ ꯂꯩꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯕꯥꯏꯕꯜꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯁꯣꯔꯅ ꯑꯩꯈꯣꯏꯅ ꯊꯥꯖꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯄ꯭ꯔꯣꯐꯦꯁꯤ ꯍꯥꯏꯗꯤ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯝꯃꯤ ꯃꯔꯨꯑꯣꯏꯅ ꯂꯥꯏꯔꯤꯛ ꯑꯅꯤ ꯗꯥꯅꯤꯌꯦꯜ ꯍꯥꯏꯕ ꯑꯃꯁꯤꯒ ꯑꯗꯨꯒ ꯔꯦꯚꯦꯂꯦꯁꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯅꯤꯁꯤꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯉꯥꯡꯕꯅꯤ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯗꯥꯅꯤꯌꯦꯜ ꯆꯦꯞꯇꯔ 2ꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯈꯪꯒꯅꯤ ꯉꯁꯤꯗꯒꯤ ꯆꯍꯤ 2000 ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯗꯥꯅꯤꯌꯦꯜ ꯆꯦꯞꯇꯔ 2ꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯇꯨꯅ ꯏꯔꯝꯃꯕꯅꯤ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯊꯣꯛꯇꯕ ꯈꯤꯇꯪ ꯋꯥꯠꯂꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯅꯩꯅꯖꯔꯛꯀꯅꯤ ꯑꯩꯈꯣꯏꯅ ꯃꯊꯪ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 5 ꯁꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯃꯔꯝꯗ ꯅꯩꯅꯖꯒꯅꯤ ꯃꯁꯤꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯅ ꯕꯥꯏꯕꯜꯅ ꯏꯁꯣꯔꯅ ꯍꯥꯏꯔꯝꯕ ꯕꯥꯏꯕꯜꯗ ꯍꯥꯏꯔꯝꯕꯁꯦ 100% ꯊꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯊꯣꯛꯇꯕꯁꯤꯡ ꯑꯗꯨꯁꯨ 100% ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯤꯑꯣꯏꯕꯅ ꯍꯥꯏꯔꯝꯕꯗꯤ ꯍꯥꯏꯔꯝꯕꯗꯨꯒꯤ 2% ꯅꯠꯇ꯭ꯔꯒ 5% ꯆꯨꯝꯃꯕꯗ 5% ꯆꯨꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯍꯥꯏꯕꯁꯤ ꯁꯤꯅꯤ ꯈꯨꯗꯝ ꯈꯔ ꯑꯩꯈꯣꯏꯅ ꯌꯦꯡꯕꯁꯤ ꯕꯥꯏꯕꯜꯅ ꯍꯥꯏꯈꯤꯕ ꯕꯥꯏꯕꯤꯂꯣꯟ ꯂꯩꯕꯥꯛꯅ ꯃꯔꯨ ꯐꯪꯅ ꯃꯥꯡꯈꯤꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯥꯏꯖꯤꯌꯥ 45ꯗꯁꯨ ꯂꯩ ꯑꯥꯏꯖꯤꯌꯥ 13:19-20 ꯑꯁꯨꯝ ꯍꯥꯏ ꯃꯇꯝ ꯑꯃꯗ ꯃꯁꯤꯅ ꯏꯕꯤꯔꯝꯕꯅꯤ ꯃꯇꯝ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯂꯩꯕꯥꯛ ꯑꯣꯏꯈꯤꯕ ꯊꯥꯏꯅ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯁꯨꯄꯔ ꯄꯥꯋꯔ ꯍꯥꯏꯔꯁꯨ ꯑꯦꯟꯁꯟ 7 ꯋꯥꯟꯗꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯕꯥꯕꯤꯂꯣꯟꯒꯤ ꯍꯦꯡꯒꯤꯡ ꯒꯥꯔꯗꯦꯟ ꯑꯁꯤ ꯆꯠꯂꯝꯃꯤ ꯃꯁꯤ ꯌꯥꯝ ꯐꯕꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯍꯥꯏꯕꯅꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯀꯩꯗꯧꯒꯅꯤ ꯍꯥꯏꯔꯒꯗꯤ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛꯁꯤꯅ ꯃꯥꯒꯤ ꯂꯩꯐꯝ ꯑꯁꯤ ꯑꯣꯏꯒꯅꯤ ꯃꯥꯗ ꯃꯔꯨ ꯐꯪꯅ ꯃꯨꯠꯈꯤꯅꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯄ ꯅꯈꯣꯏꯅ ꯊꯥꯖꯗ꯭ꯔꯒꯗꯤ ꯌꯦꯡꯉꯨ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯐꯥꯎꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯃꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯕꯥꯕꯤꯂꯣꯟꯒꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯏꯔꯝꯒꯅꯤ ꯑꯍꯥꯟꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕ ꯊꯧꯅꯥ ꯐꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯍꯥꯏ ꯃꯁꯤ ꯁꯨꯡꯂꯩ ꯂꯩꯇꯕꯒꯨꯝꯅ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏꯅ ꯁꯗꯥꯝ ꯍꯨꯁꯦꯟꯅ ꯐꯥꯎꯕ ꯃꯁꯤ ꯁꯦꯝꯒꯠꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯃꯤ ꯍꯧꯖꯤꯛ ꯏꯔꯥꯛ ꯏꯔꯥꯟ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯌꯨꯐ꯭ꯔꯦꯠ ꯔꯤꯚꯔꯅ ꯆꯦꯜꯂꯤꯕ ꯃꯌꯥꯏꯗ ꯐꯥꯎꯔꯒ ꯆꯦꯜꯂꯝꯃꯤ ꯌꯨꯐ꯭ꯔꯦꯠ ꯔꯤꯚꯔ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯁꯥꯏꯗ ꯂꯩꯔꯝꯃꯤ ꯁꯗꯥꯝ ꯍꯨꯁꯦꯟꯅ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤ ꯑꯐꯥꯎꯕ ꯃꯌꯥꯝ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛ ꯍꯣꯠꯅꯔꯒ ꯃꯁꯤ ꯁꯥꯒꯠꯀꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯅꯤꯡꯂꯒꯁꯨ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯗꯨꯝ ꯃꯥꯏꯊꯤꯕ ꯍꯥꯏꯕꯁꯦ ꯂꯩꯒꯅꯤ ꯃꯔꯝꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯝꯈ꯭ꯔꯦ ꯃꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯊꯪꯗ ꯌꯦꯡꯕꯁꯦ ꯑꯦꯟꯁꯟ ꯇꯥꯌꯔ ꯍꯥꯏꯕ ꯂꯩꯕꯥꯛꯁꯤꯅ ꯃꯔꯨ ꯐꯪꯅ ꯃꯥꯡꯈꯤꯕ ꯃꯁꯤꯁꯨ ꯏꯖꯤꯀꯦꯜ 26:12-14 ꯐꯥꯎ ꯄꯥꯕ ꯃꯇꯝꯗ ꯈꯪꯒꯅꯤ ꯃꯁꯤꯁꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯍꯥꯏꯕꯅꯤ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠꯄ ꯌꯥꯔꯔꯣꯏ ꯍꯥꯏꯕꯅꯤ ꯑꯂꯦꯛꯖꯦꯟꯗꯔ ꯑꯃꯁꯨꯡ ꯁꯦꯂꯥꯁꯤꯌꯟꯁꯤꯡꯅ ꯃꯁꯤ ꯇꯨꯝꯅ ꯃꯥꯡꯍꯟꯈꯤꯕꯅꯤ ꯃꯁꯤ ꯃꯁꯤ ꯌꯥꯝ ꯐꯖꯕ ꯃꯐꯝꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯃꯦꯗꯤꯇꯦꯔꯦꯅꯤꯌꯟ ꯁꯤ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯌꯥꯝꯅ ꯂꯂꯣꯟ-ꯏꯇꯤꯛꯀꯤ ꯊꯕꯛ ꯇꯧꯕ ꯃꯐꯝ ꯑꯃꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯏꯖꯤꯞꯅ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄ ꯕꯥꯏꯕꯜꯒꯤ ꯊꯥꯏꯅ ꯑꯕ꯭ꯔꯥꯍꯝꯒꯤ ꯃꯇꯝꯗ ꯏꯖꯤꯞꯇꯤ ꯑꯗꯨꯝ ꯂꯩ ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯆꯥꯎꯈꯠꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯔꯥꯏ ꯆꯥꯏꯊꯔꯛꯀꯅꯤ ꯍꯥꯏ
ꯑꯗꯨ ꯃꯥꯔꯀꯦꯠ ꯑꯃꯗ ꯃꯥ ꯃꯨꯠꯈꯤꯕꯗꯤ ꯇꯧꯔꯣꯏ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ ꯃꯁꯤꯃ ꯍꯧꯖꯤꯛ ꯇꯧꯗꯨꯅ ꯂꯩ ꯍꯧꯖꯤꯛ ꯏꯖꯤꯞꯁꯦ ꯃꯔꯥꯏ ꯆꯥꯏꯊꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯩ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯌꯦꯡꯁꯤ ꯕꯥꯏꯕꯜꯁꯦ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯁꯤꯡꯕꯨ ꯍꯣꯡꯍꯟꯕ ꯉꯝꯕ ꯁꯛꯇꯤ ꯑꯁꯤ ꯕꯥꯏꯕꯜꯅ ꯄꯤꯕ ꯉꯝꯃꯤ ꯍꯥꯏ ꯐꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯐꯅ ꯂꯝꯆꯠ ꯃꯤꯗꯤ ꯍꯥꯠꯄ ꯃꯤ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯁꯣꯡꯗ ꯆꯪꯉꯒ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯄꯥꯔꯒ ꯃꯥꯅ ꯂꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯕ ꯃꯤ ꯑꯗꯣ ꯂꯝꯆꯠ ꯁꯥꯖꯠ ꯍꯣꯡꯗꯣꯛꯄ ꯉꯝꯕ ꯑꯗꯨꯒꯨꯝꯕꯗꯣ ꯕꯥꯏꯕꯜ ꯑꯁꯤꯅ ꯁꯛꯇꯤ ꯄꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯨ ꯊꯛꯄ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯃꯤꯁꯤꯡ ꯊꯥꯗꯣꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯃꯤꯁꯤꯡꯁꯦ ꯏꯁꯣꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯁꯤꯡ ꯄꯥꯔꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯊꯥꯗꯣꯛꯄ ꯉꯝꯃꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯃꯁꯤꯅ ꯏꯟꯅꯕ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯁꯦ ꯑꯁꯤꯅꯤ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯕꯥꯏꯕꯜ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏ ꯃꯁꯤ ꯊꯥꯖꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯏꯁꯣꯔꯒꯤ ꯕꯥꯏꯕꯜꯁꯤꯡ ꯑꯁꯤ ꯄꯤꯔꯝꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯍꯥꯏꯔꯦ ꯃꯁꯤꯗ ꯃꯤꯅ ꯄꯪꯏ ꯏꯁꯜꯂꯝꯕꯅꯤ ꯍꯥꯏ ꯃꯁꯤ ꯃꯤꯅ ꯄꯪꯏ ꯏꯁꯜꯂꯝꯕ ꯑꯣꯏꯔꯒꯗꯤ ꯑꯔꯥꯟꯕ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯥꯏꯅꯒꯤ ꯃꯃꯥꯡꯗ ꯑꯔꯤꯕ ꯃꯤꯅ ꯏꯔꯝꯕ ꯀꯌꯥꯃꯔꯨꯝ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒ ꯆꯥꯟꯅꯗ꯭ꯔꯕ ꯕꯥꯏꯕꯜ ꯍꯥꯏꯁꯤꯗꯤ ꯖꯨꯛ ꯈꯨꯗꯤꯡꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕ ꯃꯤꯁꯤꯡꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯕꯤꯒ꯭ꯌꯥꯟ ꯆꯥꯎꯈꯠꯂꯒꯁꯨ ꯕꯥꯏꯕꯜ ꯍꯥꯏꯕꯁꯤꯗ ꯑꯗꯨꯝ ꯆꯨꯅꯗꯨꯅ ꯑꯗꯨꯝ ꯂꯩ ꯃꯁꯤꯗ ꯆꯨꯅꯗꯕ ꯌꯥꯎꯗꯕ ꯍꯥꯏꯕꯗ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯈꯨꯗꯝ ꯈꯔ ꯌꯦꯡꯕ ꯃꯇꯝꯗ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯤꯁꯤꯡꯅ ꯅꯨꯃꯤꯠꯁꯦ ꯂꯥꯏꯅꯦꯅ ꯈꯨꯔꯝꯃꯤ ꯑꯗꯨꯕꯨ ꯕꯥꯏꯕꯜꯗꯗꯤ ꯑꯗꯨꯒꯨꯝꯕꯗꯨ ꯌꯥꯎꯗꯦ ꯑꯗꯨꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯕꯥꯏꯕꯜ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯊꯥ ꯊꯧꯋꯥꯟꯃꯤꯆꯥꯛ ꯆꯟꯕꯤꯕ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯕ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯨꯝꯕ ꯈꯨꯗꯤꯡꯃꯛꯁꯦ ꯕꯥꯏꯕꯜꯗ ꯌꯥꯎꯔꯦ ꯕꯥꯏꯕꯜ ꯍꯥꯏꯁꯤꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯆꯨꯝꯗꯨꯅ ꯂꯩꯒꯗꯕ ꯃꯤꯁꯤꯡ ꯏꯆꯤꯟꯅꯥꯎꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯒ ꯃꯁꯤꯒꯗꯤ ꯈꯔ ꯈꯦꯠꯅꯩ ꯑꯗꯨꯅ ꯕꯥꯏꯕꯜꯗ ꯃꯔꯨꯑꯣꯏꯅ ꯌꯥꯎꯔꯤꯕꯁꯤꯁꯨ ꯕꯥꯏꯕꯜꯗ ꯃꯔꯨꯑꯣꯏꯅ ꯏꯔꯤꯕꯁꯤꯁꯨ ꯑꯌꯥꯝꯕꯅ ꯀꯔꯤꯒꯤ ꯃꯔꯝꯗ ꯏ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯗ ꯏꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯃꯇꯧ ꯀꯔꯝꯅ ꯅꯪꯅꯅ ꯂꯩꯒꯗꯒꯦ ꯑꯩꯈꯣꯏꯅ ꯃꯇꯧꯀꯔꯝꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯒꯦ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯄꯥꯞ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯐꯪꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯕꯥꯏꯕꯜ ꯑꯁꯤꯅ ꯃꯁꯤꯗ ꯏꯔꯤꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯃꯁꯤꯅ ꯅꯈꯣꯏꯅ ꯕꯥꯏꯕꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄ ꯌꯥꯏ ꯅꯈꯣꯏꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯍꯪꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯩꯅꯔꯛꯀꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯅꯈꯣꯏꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯪꯗꯕ ꯀꯔꯤꯒꯨꯝꯕ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄ ꯌꯥꯒꯅꯤ ꯑꯩꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯉꯥꯡꯈ꯭ꯔꯕ ꯅꯩꯅꯈ꯭ꯔꯕ ꯑꯁꯤꯗ ꯁꯣꯏꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯅ ꯉꯥꯡꯊꯣꯛꯄꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯑꯗꯨꯒ ꯇꯥꯍꯩꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯌꯥꯎꯔꯒꯁꯨ ꯇꯥꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯅꯈꯣꯏꯅ ꯉꯥꯛꯄꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯔꯣꯏꯕꯗ ꯍꯥꯏꯔꯤꯕ ꯁꯔꯃꯣꯟꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯃꯃꯤꯡꯗꯤ ꯑꯦꯃꯦꯖꯤꯡ ꯕꯥꯏꯕꯜ ꯄ꯭ꯔꯣꯐꯦꯁꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯏꯟ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯑꯗꯨꯗ ꯅꯈꯣꯏꯅ ꯁꯔꯆ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯅ ꯁꯔꯃꯣꯟꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅ ꯑꯥꯎꯗꯤꯑꯣ ꯐꯣꯝꯗ ꯅꯈꯣꯏꯅ ꯇꯥꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯅꯈꯣꯏꯅ ꯐꯔꯒꯗꯤ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯃꯁꯤꯕꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯅꯈꯣꯏꯅ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯏꯁꯣꯔꯅꯁꯨ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯑꯗꯨ ꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯇ ꯃꯄꯥꯟ ꯅꯥꯏꯗꯕ ꯏꯁꯣꯔꯅ ꯕꯣꯔ ꯑꯗꯨ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯑꯃꯨꯛ ꯆꯪꯖꯁꯤ ꯑꯩꯈꯣꯏꯅꯁꯨ ꯊꯥꯖꯩ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯕ ꯑꯁꯦ ꯅꯈꯣꯏꯅ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩꯅ ꯅꯈꯣꯏꯅ ꯂꯧꯁꯤꯜꯂꯦ ꯍꯥꯏꯕꯁꯨ ꯊꯥꯖꯩ ꯅꯈꯣꯏꯅ ꯃꯁꯤꯒꯤꯗꯃꯛ ꯂꯦꯞꯄ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯂꯦꯞꯄꯤꯌꯨ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯖꯔꯛꯀꯦ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯏꯁꯣꯔ ꯅꯥꯄꯣꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯄꯤꯔꯝꯃꯤꯕꯅꯣ ꯕꯥꯏꯕꯜ ꯑꯁꯤ ꯀꯔꯝꯅ ꯏꯔꯤꯕꯅꯣ ꯕꯥꯏꯕꯜꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯁꯨ ꯊꯣꯛꯇꯨꯅ ꯂꯩ ꯑꯗꯨꯝ ꯂꯥꯛꯀꯗꯕ ꯀꯌꯥꯁꯨ ꯊꯣꯛꯀꯗꯕ ꯋꯥꯠꯂꯤꯕ ꯀꯌꯥꯁꯨ ꯏꯗꯨꯅ ꯂꯩ ꯃꯁꯤ ꯑꯩꯈꯣꯏꯗ ꯑꯐꯕ ꯄꯥꯎꯇꯥꯛꯀꯤꯗꯃꯛ ꯙꯔꯃ ꯆꯦꯟꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯀꯥꯟꯅꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯏꯔꯝꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯅꯩꯅꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯃꯄꯥꯟ ꯅꯥꯏꯗꯕ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯇꯥꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯗꯁꯨ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕꯁꯤ ꯂꯧꯁꯤꯟꯗꯨꯅ ꯑꯃꯁꯨꯡ ꯃꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯤꯗꯣꯛꯆꯗꯨꯅ ꯅꯩꯅꯗꯨꯅ ꯑꯆꯨꯝꯕꯗꯨ ꯈꯪꯕ ꯉꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯃꯃꯝ ꯍꯥꯏꯕꯗꯨ ꯑꯣꯏꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ